Chief Minister Nongthoman Biren Sarukyaduna ngarang New Delhi da pangthokiba chinglemlaba thoram amada INS Imphal haina mingthonba India Navy gi langi jahaz sama Defence Minister Rajnath Singh na maikhum hangdokkhre. Kangla gi konung amasung Kangla sa yekpa emblem adu maikhum hangdokpagi thoram aduda Chief of Defence Staff General Anil Chauhan, Chief of Naval Staff Administration R Hari Kumar Su Sarukyake. Ngarang maikhum hangdokkiba INS Imphal haiba jahaz asige makok thongba saruki Nakalamada Kanglagi Kanung Yaubaga Lunina Atopa Nakalamadana Kangla Sagi Saktam Utli Leibak Asigi Ningkhatamba Sovereignty Amasung Security da Manipur gi miyamna Laukiba Thaudangbu Ikai Kumnaduna Langi Jahasadu INS Imphal haina mingthon bani hairi Langi Jahasasi India Navy gi warship design bureau na design tauraga Mumbai gi Mazagon Dock Ship Builder Limited na sabani amadi jahasasi MDL na mamangtha October kunda Indian Navy da khutsinabani hairi